ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯌꯪ ꯃꯥꯏꯟꯁꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯃꯌꯥꯝꯗ ꯂꯤꯒꯗꯧꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯇꯪꯈꯥꯏ꯫ ꯋꯥꯔꯤ ꯑꯁꯤ ꯍꯧꯖꯔꯛꯂꯒꯦ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯂꯩꯕꯥꯛ ꯑꯃꯗ ꯅꯤꯡꯊꯧ ꯑꯃ ꯄꯥꯜꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨ ꯃꯆꯥ ꯑꯃꯠꯇ ꯄꯣꯛꯂꯝꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯅꯤꯡꯕ ꯌꯥꯝꯅ ꯀꯥꯏꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯅꯤꯡꯕ ꯀꯥꯏꯕ ꯅꯨꯡꯉꯥꯏꯇꯕ ꯃꯇꯧꯗꯨꯒ ꯂꯣꯏꯅꯅ ꯀꯣꯅꯨꯡꯒꯤ ꯂꯩꯀꯣꯜꯗꯨꯗ ꯑꯃꯣꯠꯄ ꯀꯥꯏꯔꯕ ꯀꯥꯡꯊꯣꯜ ꯑꯃꯗ ꯇꯨꯝꯂꯝꯃꯤ꯫ ꯀꯣꯅꯨꯡꯒꯤ ꯂꯩꯀꯣꯜꯗ ꯍꯧꯔꯤꯕ ꯍꯩꯄꯥꯜ ꯂꯩꯄꯥꯜ, ꯈꯣꯡꯂꯤꯕ ꯎꯆꯦꯛꯁꯤꯡꯒꯤ ꯅꯨꯡꯁꯤꯔꯕ ꯈꯣꯟꯖꯦꯜꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯃꯍꯥꯛ ꯊꯋꯥꯏ ꯋꯥꯅ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯀꯣꯅꯨꯡꯒꯤ ꯂꯩꯀꯣꯜ ꯑꯗꯨꯗ ꯏꯁꯣꯔꯒ ꯅꯛꯅꯕ ꯑꯁꯦꯡꯕ ꯅꯨꯄꯥ ꯑꯃ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯅꯤꯡꯊꯧ ꯑꯗꯨꯗ ꯀꯔꯤꯒꯤ ꯊꯋꯥꯏ ꯑꯗꯨꯛ ꯋꯥꯅ ꯀꯥꯏꯔꯕ ꯃꯜꯂꯕ ꯀꯥꯡꯊꯣꯜ ꯑꯗꯨꯗ ꯍꯤꯞꯂꯤꯕꯅꯣ ꯍꯪꯂꯝꯃꯤ꯫ ꯅꯤꯡꯊꯧꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯅꯍꯥꯛꯅ ꯃꯗꯨ ꯍꯪꯂꯤꯕꯗꯨꯅ ꯑꯩꯉꯣꯟꯗ ꯀꯔꯤꯃꯠꯇ ꯀꯥꯟꯅꯔꯣꯏ꯫" ꯅꯨꯄꯥ ꯑꯗꯨꯅ ꯑꯍꯨꯝꯂꯛ ꯁꯨꯕ ꯑꯣꯏꯅ ꯅꯤꯡꯊꯧ ꯑꯗꯨꯗ ꯀꯔꯤꯒꯤ ꯋꯥꯔꯤꯕꯅꯣ ꯍꯪꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯊꯋꯥꯏ ꯋꯥꯅ ꯈꯨꯝꯂꯛꯂꯝꯃꯤ, "ꯑꯩꯒꯤ ꯏꯆꯥ ꯑꯃꯠꯇ ꯂꯩꯖꯗꯦ, ꯏꯆꯥ ꯑꯃꯠꯇ ꯄꯣꯛꯆꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯒꯤ ꯊꯋꯥꯏ ꯌꯥꯝꯅ ꯋꯥꯔꯤꯕꯅꯤ꯫" ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯃꯗꯨꯒꯤ ꯑꯣꯏꯔꯦ, ꯃꯗꯨꯒꯤ ꯑꯋꯥꯕꯗꯨꯗꯤ ꯑꯩ ꯀꯣꯛꯍꯟꯒꯦ꯫ ꯁꯦ, ꯑꯩꯒꯤ ꯆꯩꯁꯨꯁꯤ ꯄꯥꯏꯁꯤꯜꯂꯨ꯫ ꯆꯩꯁꯨ ꯑꯁꯤ ꯅꯍꯥꯛꯅ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯃꯗ ꯑꯅꯤꯔꯛ ꯂꯪꯉꯨ꯫ ꯑꯍꯥꯟꯕ ꯂꯪꯕꯗ ꯍꯩꯅꯧ 5 ꯀꯦꯜꯂꯛꯀꯅꯤ꯫ ꯑꯅꯤꯁꯨꯕ ꯂꯪꯕꯗꯅ ꯍꯩꯅꯧ 2 ꯀꯦꯜꯂꯛꯀꯅꯤ꯫ ꯅꯍꯥꯛꯅ ꯍꯩꯅꯧ 8 ꯑꯗꯨ ꯅꯍꯥꯛꯀꯤ ꯅꯨꯄꯤ 8ꯇ ꯑꯃꯃꯝ ꯄꯤꯖꯧ꯫ ꯃꯈꯣꯏꯅ ꯃꯆꯥꯅꯨꯄꯥ ꯑꯃꯃꯝ ꯄꯣꯛꯂꯛꯀꯅꯤ꯫ ꯅꯤꯡꯊꯧ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯅ ꯅꯨꯄꯥ ꯑꯗꯨꯅ ꯄꯤꯔꯛꯄ ꯆꯩꯁꯨꯗꯨ ꯄꯨꯔꯒ ꯍꯩꯅꯧ ꯄꯥꯝꯕꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯆꯩꯁꯨꯗꯨ ꯑꯍꯥꯟꯕ ꯂꯪꯕꯗ ꯍꯩꯅꯧ 5 ꯀꯦꯜꯂꯛꯂꯝꯃꯤ, ꯑꯗꯨꯒ ꯑꯅꯤꯔꯛ ꯁꯨꯕ ꯂꯪꯕꯗꯅ ꯍꯩꯅꯧ 2 ꯀꯦꯜꯂꯛꯂꯝꯃꯤ꯫ ꯍꯩꯅꯧ 8ꯇꯨꯅ ꯄꯦꯟꯗ꯭ꯔꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨꯅ ꯆꯩꯁꯨꯗꯨ ꯍꯩꯅꯧ ꯄꯥꯝꯕꯤꯗꯨꯗ 3ꯂꯛ ꯁꯨꯕ ꯑꯣꯏꯅ ꯂꯪꯂꯝꯃꯤ꯫ ꯃꯆꯥ ꯃꯌꯥꯝ ꯄꯣꯛꯅꯤꯡꯕ ꯅꯤꯡꯊꯧ ꯑꯗꯨꯅ ꯅꯨꯄꯥꯗꯨꯅ ꯄꯤꯔꯛꯄ ꯆꯩꯁꯨ ꯑꯗꯨ 3ꯂꯛ ꯁꯨꯕ ꯑꯣꯏꯅ ꯂꯪꯕꯗꯗꯤ ꯍꯩꯅꯧ ꯀꯦꯜꯂꯛꯄꯒꯤ ꯃꯍꯨꯠꯇ ꯆꯩꯁꯨ ꯑꯗꯨ ꯍꯩꯅꯧꯗꯨꯗ ꯄꯜꯂꯝꯃꯤ, ꯑꯗꯨꯒ ꯍꯥꯟꯅꯅ ꯀꯦꯜꯂꯛꯈ꯭ꯔꯕ ꯍꯩꯅꯧ 8ꯇꯨꯅ ꯑꯃꯨꯛ ꯄꯥꯝꯕꯤꯗꯨꯗ ꯄꯥꯏꯈꯠꯈꯤꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯅꯤꯡꯊꯧ ꯑꯗꯨꯗꯤ ꯉꯛꯄꯅ ꯈꯝ ꯊꯦꯡꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨ ꯎꯄꯥꯏ ꯂꯩꯔꯝꯗꯦ꯫ ꯃꯍꯥꯛꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ, ꯑꯗꯨꯒ ꯅꯨꯄꯥ ꯑꯗꯨꯗ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯄꯨꯝꯅꯃꯛꯇꯨꯒꯤ ꯃꯔꯝꯗ ꯑꯃꯠꯇ ꯆꯤꯊꯗꯅ ꯂꯤꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯀꯔꯤꯒꯤꯅꯣ ꯅꯍꯥꯛꯅ ꯑꯗꯨꯛ ꯀꯔꯥꯝ ꯆꯥꯎꯔꯨꯔꯤꯕꯗꯤ? ꯃꯤ ꯑꯃꯅ ꯃꯆꯥꯅꯨꯄꯥ 8 ꯂꯩꯕ ꯑꯁꯤ ꯑꯗꯨꯝ ꯌꯥꯔꯕꯅꯤ꯫ ꯅꯍꯥꯛꯇꯤ ꯃꯗꯨꯅ ꯄꯦꯟꯗ꯭ꯔꯤꯕ꯭ꯔꯥ? ꯑꯗꯨꯕꯨ ꯑꯩꯅ ꯅꯉꯣꯟꯗ ꯈꯨꯗꯣꯡꯆꯥꯕ ꯑꯃꯒ ꯄꯤꯒꯦ꯫ ꯆꯠꯂꯣ, ꯍꯩꯅꯧꯗꯨꯒꯤ ꯃꯅꯥꯛꯇꯨꯗ ꯆꯩꯁꯨ ꯑꯗꯨ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩꯔꯝꯒꯅꯤ꯫ ꯑꯩꯅ ꯍꯥꯟꯅꯅ ꯍꯥꯏꯈꯤꯕꯗꯨ ꯇꯧꯔꯨꯁꯣ ꯆꯠꯂꯨ꯫ ꯍꯟꯗꯛꯇꯤ ꯑꯩꯅ ꯍꯥꯏꯈꯤꯕꯗꯨ ꯏꯟꯗꯕ ꯇꯧꯒꯅꯨ꯫ ꯍꯟꯗꯛꯇꯤ ꯑꯩꯅ ꯍꯥꯏꯕ ꯏꯟꯗ꯭ꯔꯕꯗꯤ ꯅꯍꯥꯛ ꯅꯄꯨꯟꯁꯤꯗ ꯅꯆꯥ ꯎꯕ ꯐꯪꯂꯣꯏ꯫ ꯅꯍꯥꯛ ꯐꯃꯨꯡ ꯑꯃꯟꯕꯗꯨꯗ ꯅꯤꯡꯉꯝꯗꯅ ꯇꯨꯝꯗꯨꯅ ꯂꯩꯒꯅꯤ." ꯅꯤꯡꯊꯧ ꯑꯗꯨ ꯍꯩꯅꯧꯗꯨꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯄꯒꯨꯝ ꯆꯩꯁꯨ ꯑꯗꯨ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯆꯩꯁꯨ ꯑꯗꯨ ꯑꯍꯥꯟꯕ ꯂꯪꯕꯗ ꯍꯩꯅꯧ 5 ꯀꯦꯜꯂꯛꯂꯝꯃꯤ, ꯑꯗꯨꯒ ꯑꯅꯤꯁꯨꯕ ꯂꯪꯕꯗꯅ ꯍꯩꯅꯧ 2 ꯀꯦꯜꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯩꯅꯧ 8 ꯑꯗꯨ ꯄꯨꯔꯒ ꯃꯍꯥꯛꯀꯤ ꯃꯍꯥꯔꯥꯅꯤ 8 ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯍꯥꯔꯥꯅꯤ 8ꯇꯨꯗ ꯍꯩꯅꯧ ꯑꯃꯃꯝ ꯄꯤꯔꯝꯃꯤ, ꯑꯗꯨꯕꯨ 8ꯁꯨꯕ ꯃꯍꯥꯔꯥꯅꯤ ꯑꯇꯣꯝꯕꯤꯗꯨꯗꯤ ꯌꯨꯝꯗ ꯂꯩꯔꯝꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯍꯩꯅꯧ ꯑꯗꯨꯗꯤ
upu macha amagi mathakta thambirami. Hainau adu uchi amana tangkhai amadi chathokirami. Ikui kuidana Maharani Atombiduna mache Maharani Tarukna hainau chakhibagi machindu taithoktuna leirambaduda mahakna mache taruk aduda makhoina charibadu karino hanglami. Makhoi tarukna khumlaklami. Ining thauna aikhoida hainau amamam pibirami. Nahakkisu hainaudu nahakki upu mathakta thamlamgani. Maharani Atombidu mahaki kada thuna chensilaklami. Mahakkisu mahaki upududa hainau ama leiramba thengnarami. Adubu hainaudu tangkhai amadi yauramdre. Mahakna hainau tangkhai adu yamna harauna charami. Hainau sing adu Maharani taret aduna chakhibagi mahaina tha khara leiraga Maharani taretuna machanupa amamam phangjarami. Adubu Maharani Atombiduna pokpa machanupa adudi miyoi mitam mapung pharamde. Machanupa adu miyoiba amagi tangkhai oirami. Mahakki mamit ama palami, manaton ama palami, makhutsu ama khatang palami, makhongsu amakhak palami. Nakcheptagi yengbadadi mahaksi masak matau phajaraba Rajkumarni aduga mamanglomdagi yenglabadi mawong maril taramde. Adubu mahak mapangaldi yamna kalami. Maram aduna mayamba tarukna sa tanba chatpada mahaksu sa tanba yauge hairami. Mahakki mama Maharani Atombiduna mangonda hairami. Imagi Rajkumar, nahangna kamdauna sa tanba chatkadauribano. Nahangna karamna ten kapkadauribano. Mamana asumna machanupa tangkhai oibaduda mahakti miyoi mitam chadabanina sa tanba chattanaba themjinbirami. Adubu machanupa tangkhai aduna khumlaklami. Adu oirabasu ai sa tanba chatkani. Aisu aina sa tanba chatpada punaba chanaba sembiyu. Ai karisu tauroi. Ai sa tanba chatpa ngamgani. Mama Maharani aduna haraklami. Aidi ichanupa tangkhai nangi sa tanba chatpada punaba chanabaga semba ngamloi. Chalo nama tarukta makhoina semba chanabadagi khara khara pibiyu hairuso. Machanupa tangkhai aduna mama tarukta chanabadu magisu khara khara pibinaba hairami. Mama taruktuna mangonda karem nabiraklami amadi noksinbiraklami. Adubu makhoina mangonda ut yauba chanaba khara khara pibiraklami. Adudagi mayamba Rajkumar taruk amadi mahak sa tanba chatlami. Makhoina sa tanbadu waraklaba kanda makhoina purakpa chanaba singdu chanaba phamtharaklami. Rajkumar tangkhai adusu mahakna purakpa chanabadu chage taubada mahakki chanabaduda ut mayam yauramba thengnarami. Mahakti afaba wakhal khanba Rajkumar oirami. Mahakna mahakki chanabada yauba ut adu soibadagi oiramba yai khalami. Maram aduna mahakna mahakki mayamba tarukta chanaba khara khara pibinaba haijarami. Adubu makhoina mangonda chanabadu pibibagi mahutta mangonda noksinbiraklami. Makhoina chaba loiraga makha tana chatlami. Makhoina sum lakpada tingkhangi sambalna khaba mafam amada tarabuja mayam panba urami. Kachin amada Rajkumar tangkhaiduna litpa chanba jaga ama leirami. Mahakti jagaduda litchallami aduga mayamba tarukti mafamduda changba yaramde. Rajkumar tangkhai adudi tarbujadu yamna hauna charami.
ꯃꯌꯥꯝꯕ ꯇꯔꯨꯛꯇꯨꯅ ꯇꯔꯕꯨꯖ ꯈꯔ ꯃꯄꯥꯟꯗ ꯂꯪꯊꯣꯔꯛꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯔꯥꯖꯀꯨꯃꯥꯔ ꯇꯪꯈꯥꯏ ꯑꯗꯨꯅ ꯅꯣꯛꯂꯒ ꯍꯥꯏꯔꯛꯂꯝꯃꯤ, ꯉꯁꯥꯏ ꯑꯩꯅ ꯅꯈꯣꯏꯗꯒꯤ ꯆꯥꯒꯦ ꯍꯥꯏꯈꯤꯕꯗ ꯅꯈꯣꯏꯅ ꯅꯣꯛꯁꯤꯜꯂꯛꯈꯤꯕꯗꯨ ꯅꯤꯡꯁꯤꯡꯉꯨ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯄꯥꯂꯤ ꯑꯃꯨꯛ ꯇꯥꯔꯦ꯫ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕꯁꯤꯡ ꯑꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯔꯕꯨꯖꯗꯨ ꯃꯄꯥꯟꯗ ꯂꯪꯊꯣꯔꯛꯅꯕ ꯍꯥꯏꯔꯛꯄꯗꯨꯗ ꯃꯍꯥꯛꯅ ꯃꯨꯟꯗꯕ ꯇꯔꯕꯨꯖ ꯈꯔ ꯂꯪꯊꯣꯔꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯃꯌꯥꯝꯕ ꯇꯔꯨꯛ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯇꯔꯕꯨꯖ ꯑꯗꯨꯒꯤ ꯃꯄꯨ ꯑꯗꯨꯗ ꯃꯤꯑꯣꯏ ꯃꯤꯇꯝ ꯆꯥꯗꯕ ꯑꯃꯅ ꯃꯍꯥꯛꯀꯤ ꯇꯔꯕꯨꯖꯁꯤꯡ ꯑꯗꯨ ꯃꯥꯡ ꯇꯥꯛꯍꯜꯍꯧꯔꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯇꯝꯁꯤꯜꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯇꯪꯈꯥꯏ ꯑꯗꯨꯗꯤ ꯌꯥꯝꯅ ꯌꯥꯡꯅ ꯆꯦꯟꯕ ꯉꯝꯂꯝꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯇꯔꯕꯨꯖ ꯃꯄꯨ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯐꯥꯔꯝꯃꯤ ꯑꯗꯨꯒ ꯎ ꯑꯃꯗ ꯄꯨꯟꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯃꯌꯥꯝꯕ ꯇꯔꯨꯛ ꯑꯗꯨꯅ ꯃꯉꯣꯟꯗ ꯌꯦꯡꯂꯒ ꯅꯣꯛꯁꯤꯟꯕꯤꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯈꯣꯏꯅ ꯃꯍꯥꯛꯄꯨ ꯍꯨꯟꯗꯣꯛꯄꯤꯔꯝꯂꯒ ꯃꯐꯝꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯇꯪꯈꯥꯏ ꯑꯗꯨ ꯃꯤꯑꯣꯏ ꯃꯤꯇꯝ ꯆꯥꯗꯕꯒꯤ ꯃꯥꯒꯤ ꯇꯣꯞ ꯇꯣꯞꯄ ꯁꯛꯇꯤ ꯑꯃꯗꯤ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯊꯧꯔꯤ ꯑꯃꯕꯨ ꯃꯍꯥꯛꯅ ꯄꯥꯡꯊꯣꯛꯍꯟꯅꯤꯡꯕ ꯊꯕꯛꯇ ꯄꯥꯡꯊꯣꯛꯍꯟꯕ ꯉꯝꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕꯁꯤꯡ ꯑꯗꯨꯅ ꯃꯐꯝꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯃꯍꯥꯛꯄꯨ ꯄꯨꯜꯂꯤꯕ ꯊꯧꯔꯤ ꯑꯗꯨꯗ ꯇꯠꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯈꯨꯗꯛꯇ ꯊꯧꯔꯤ ꯑꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯗꯨ ꯏꯜꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕꯁꯤꯡ ꯑꯗꯨ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯃꯌꯥꯝꯕꯁꯤꯡ ꯑꯗꯨꯒ ꯑꯃꯨꯛ ꯆꯠꯃꯤꯟꯅꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯁꯨꯝ ꯂꯥꯛꯄꯅ ꯍꯩꯈꯥ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯅꯥꯛꯇ ꯌꯧꯔꯛꯂꯝꯃꯤ꯫ ꯍꯩꯈꯥꯒꯤ ꯃꯁꯥꯁꯤꯡ ꯑꯗꯨꯗꯤ ꯄꯤꯛꯄꯅ ꯃꯅꯥꯎꯅꯨꯄꯥ ꯑꯇꯣꯝꯕ ꯇꯪꯈꯥꯏ ꯑꯗꯨ ꯅꯠꯇꯅꯗꯤ ꯍꯩꯈꯥꯗꯨ ꯀꯥꯗꯨꯅ ꯍꯦꯛꯄ ꯉꯝꯂꯝꯗꯦ꯫ ꯃꯈꯣꯏꯅ ꯃꯅꯥꯎꯅꯨꯄꯥ ꯇꯪꯈꯥꯏ ꯑꯗꯨꯗ ꯍꯩꯈꯥ ꯈꯔ ꯊꯥꯗꯔꯛꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯅꯥꯎꯅꯨꯄꯥ ꯑꯗꯨꯅ ꯈꯨꯝꯂꯛꯂꯝꯃꯤ, ꯅꯈꯣꯏꯅ ꯑꯩꯅ ꯉꯁꯥꯏ ꯆꯥꯒꯦ ꯍꯥꯏꯕ ꯌꯥꯈꯤꯗꯕꯗꯨ ꯅꯤꯡꯁꯤꯡꯉꯨ꯫ ꯃꯌꯥꯝꯕ ꯇꯔꯦꯠꯇꯨ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯍꯩꯈꯥꯒꯤ ꯃꯄꯨ ꯑꯗꯨꯗ ꯃꯤꯑꯣꯏ ꯇꯪꯈꯥꯏ ꯑꯣꯏꯕ ꯅꯨꯄꯥ ꯑꯃꯅ ꯍꯩꯈꯥ ꯍꯨꯔꯥꯜꯍꯧꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯍꯩꯈꯥ ꯃꯄꯨ ꯑꯗꯨꯅ ꯔꯥꯖꯀꯨꯃꯥꯔ ꯇꯪꯈꯥꯏ ꯑꯗꯨꯕꯨ ꯐꯥꯔꯒ ꯍꯩꯈꯥ ꯄꯥꯝꯕꯤꯗꯨꯗ ꯄꯨꯜꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯌꯥꯝꯕ ꯇꯔꯦꯠꯇꯨꯅ ꯃꯉꯣꯟꯗ ꯑꯃꯨꯛ ꯅꯣꯛꯁꯤꯟꯕꯤꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯃꯅꯥꯎꯅꯨꯄꯥꯗꯨꯕꯨ ꯍꯨꯟꯗꯣꯛꯂꯝꯂꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯇꯪꯈꯥꯏ ꯑꯗꯨꯅ ꯊꯧꯔꯤꯗꯨꯗ ꯍꯥꯏꯔꯝꯃꯤ, ꯍꯦ ꯊꯧꯔꯤ, ꯑꯩꯒ ꯂꯥꯛꯃꯤꯟꯅꯕ ꯏꯌꯥꯝꯕꯁꯤꯡ ꯆꯠꯈ꯭ꯔꯦ, ꯅꯍꯥꯛ ꯇꯠꯂꯣ꯫ ꯊꯧꯔꯤꯗꯨ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯗꯨ ꯏꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯃꯌꯥꯝꯕꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯠꯂꯝꯃꯤ꯫ ꯃꯌꯥꯝꯕ ꯇꯔꯨꯛ ꯑꯗꯨꯗꯤ ꯃꯅꯥꯎꯅꯨꯄꯥ ꯑꯗꯨꯅ ꯑꯗꯨꯛ ꯊꯨꯅ ꯀꯔꯝꯅ ꯅꯥꯟꯊꯣꯔꯛꯂꯤꯕꯅꯣ ꯍꯥꯏꯕ ꯈꯪꯂꯝꯗꯦ꯫ ꯃꯈꯣꯏꯅ ꯃꯉꯣꯟꯗ ꯂꯃꯟ ꯈꯨꯝꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯇꯥꯟꯖꯥ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯃꯅꯥꯎꯅꯨꯄꯥ ꯑꯗꯨꯅ ꯒꯨꯍꯥ ꯑꯃꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯉꯩꯗ ꯃꯈꯣꯏꯅ ꯏꯁꯤꯡ ꯊꯛꯅꯤꯡꯕ ꯁꯥꯗꯨꯅ ꯆꯪꯂꯛꯂꯒ ꯃꯍꯥꯛꯄꯨ ꯒꯨꯍꯥ ꯑꯗꯨꯗ ꯏꯟꯊꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯍꯥꯏꯔꯝꯃꯤ, ꯁꯤ ꯑꯣꯏꯔꯗꯤ ꯃꯍꯥꯛ ꯂꯣꯏꯖꯔꯅꯤ꯫ ꯑꯁꯨꯝꯅ ꯃꯅꯥꯎ ꯑꯗꯨꯕꯨ ꯒꯨꯍꯥ ꯃꯅꯨꯡꯗꯨꯗ ꯏꯟꯊꯔꯝꯂꯒ ꯃꯈꯣꯏ ꯅꯣꯛ ꯅꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯒꯨꯍꯥ ꯃꯅꯨꯡꯗꯨꯗ ꯃꯃꯤꯠ ꯑꯃ ꯄꯥꯟꯕ ꯍꯤꯡꯆꯥꯕ ꯑꯃ, ꯈꯨꯅꯨ ꯑꯃ, ꯂꯤꯟ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯝꯁꯤꯜꯂꯛꯂꯕ ꯀꯥꯟꯗ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯒꯨꯍꯥ ꯑꯗꯨꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯇꯪꯈꯥꯏ ꯑꯗꯨꯗꯤ ꯒꯨꯍꯥꯗꯨꯒꯤ ꯐꯛꯂꯥꯡ ꯑꯗꯨꯗ ꯅꯞꯄ ꯌꯥꯕ ꯃꯐꯝ ꯑꯃꯗ ꯅꯞꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯤꯡꯆꯥꯕ, ꯂꯤꯟ ꯑꯃꯗꯤ ꯈꯨꯅꯨ ꯑꯗꯨꯅ ꯋꯥꯔꯤ ꯁꯥꯕꯗꯨ ꯇꯥꯔꯝꯃꯤ꯫ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯂꯤꯟ ꯑꯗꯨꯗ ꯍꯪꯂꯝꯃꯤ, ꯃꯔꯨꯞ, ꯅꯍꯥꯛꯀꯤ ꯁꯛꯇꯤ ꯑꯁꯤ ꯀꯔꯤꯅꯣ? ꯂꯤꯟ ꯑꯗꯨꯅ ꯈꯨꯝꯂꯛꯂꯝꯃꯤ, ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯒꯨꯍꯥ ꯑꯁꯤꯒꯤ ꯃꯈꯥꯗ ꯅꯤꯡꯊꯧ ꯇꯔꯦꯠꯀꯤ ꯁꯅꯥ ꯂꯨꯄꯥ ꯂꯟ ꯊꯨꯝ ꯂꯩ꯫ ꯃꯔꯨꯞ, ꯅꯍꯥꯛꯀꯤ ꯁꯛꯇꯤꯗꯤ ꯀꯔꯤꯅꯣ?
मदुदा हिंसाबा अदुना खुमलगलमी निंगथौगी मचानुपी राजकुमारी अदु अैगी ओइरदबनी महाक हौजिक नादुना लैरिबनी नोंमदी ऐ महाकपु हाटकदौरिबनी खुनु अदुना हायरगलमी ओ ऐना महाकी अनाबदु फहनबा ngami महांगना नानिंगबा लैना अमा हेक्ता नाजसनु कनागुंबना ऐगी अमांगबा असि चारबदी अनाबा खुदिंगमक खुदक्ता नाबा फगनी अयुक ओइरकपदा हिंसाबा लिन अमदी खुनु अदु गुहादुदगी थोखिरमी मखोइना राजकुमार तंखाय अदु गुहादुदा लई हाइबा खंगलमदे मखोइना चतखिबगा उत थौबा नुपा अमना गुहादुदगी इसिंग सोकपा लाक्लमी महांगना महाकी इसिंग सोकनबा पात्र अदु गुहादुदा थादरगलमी मदुदा राजकुमार तंखाय अदुना महांगना थादरगलिबा थौरी अदुदा पाइदुना कारगलमी नुपा अदुना थौरीदु लुमी हाइदुना गुहादुदा येंथरकपा मतमददी गुहा मनुंगदुदा महाकी थौरीदा मी तंखाय अमना थौरीदु पाइदुना कारकपदु उरमी नुपादु मदु उबदा किमनबदगी थौरीदु थादरमलगा चेनखिरमी राजकुमार तंखाय अदुना थौरी अदुदा महाकपु चिंखतनबा हायरमी थौरी अदुना महाकपु गुहा अदुगी मथक्ता चिंखतपिरमी महांगना गुहादगी थोरकलगा युमलोनबा लैबाक अमदा चलमी महांगना महाक अना लायेंगबा मीनी हायरमी महाक मफम अदुदा निंगथौगी मचानुपी नादुना लैरिबदु लायेंगबा लाकपनी हायरमी थोंगाकपा नुपा अदुना हायरगलमी चेक्सिलु नुपा करिगुंबा नहांगना निंगथौगी मचानुपीदु नाबा फहंद्रबदी निंगथौना नहाकपु सोयदना हाटखिगनी मी कया अमना निंगथौगी मचानुपीदु लायेंखरबनी मखोय कना अमतना अनाबदु फहनबा ngमखिद्रबनी मी तंखाय ओइबा नहांगना करमना लायेंबा ngमगदौरिबनो राजकुमार तंखाय अदुदी थोंगाकपा अदुना हायरिबदु किरमदे मरमदी महांगना गुहादुदा लैबा खुनु अदुगी अमांगबा खरा महाकी फुरित खाउदा हापतुना पुरगलमी महांगना निंगथौगी मचानुपीगी लायेंबगी वाफमदु यारमी वाफम अदुदी करिगुंबा महांगना निंगथौगी मचानुपी राजकुमारी अदुबु लायेंबा ngमद्रबदी महाकपु हाटपा करिगुंबा महांगना लायेंबा ngमलगना निंगथौगी मचानुपी राजकुमारी अदु निंगथौगी लैबाक्तुगी तंखाय अमगा लोइनना लौबा राजकुमार तंखाय अदुना हायरगलमी ऐदी मी तंखायनिना ऐदी निंगथौगी लैबाक तंखाय सिना यारनिदा राजकुमार तंखाय अदुना निंगथौगी मचानुपी राजकुमारी अदुबु लायेंबा हौरमी महांगना खुनुदुगी मथीदु राजकुमारी अदुदा हिदाकनी हाइदुना पिजरमी निंगथौगी मचानुपी अदु खुदक्ता अनाबदु फरमी महाकी मचानुपीगी माइथोंदु हानगी कुचुदा लाक्लमी अदुगा महाकी ममितसु पांथोरगलमी निंगथौदु यामना हराउरमी महांगना खुदक्ता मचानुपी अदुबु लुहोंगनबा सिन लांगनबा हायरमी निंगथौगी मचानुपीगी लुहोंबगी अथोइबा अतिथिसिंगदा राजकुमार तंखाय अदुगी मयाम्बा तरुक अदुसु यावरमी मखोइदी निंगथौगी मचानुपी राजकुमारी अदुगा लुहोंगदौरिबा मराइबक फरबा नुपा अदु मखोइगी मनाउदुनी खंगबदा मखोइ यामना कलगलमी मखोइना निंगथौगी मनाक्ता चलमी अदुगा निंगथौ अदुदा हायरमी नहाकी नचानुपीगा लुहोंगदौरिबा नुपा असिदी अैखोइ खंगी महाक्ति वाइसिटपा नुपा अमगी मचानुपानी महाक्ति
ꯅꯆꯥꯅꯨꯄꯤꯒꯤ ꯕꯣꯔ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯗꯦ꯫ ꯅꯤꯡꯊꯧꯗꯨꯁꯨ ꯃꯈꯣꯏꯅ ꯍꯥꯏꯕꯗꯨꯗ ꯊꯥꯖꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯔꯥꯖꯀꯨꯃꯥꯔ ꯇꯪꯈꯥꯏ ꯑꯗꯨ ꯇꯥꯟꯊꯣꯛꯈꯤꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯔꯥꯖꯀꯨꯃꯥꯔ ꯇꯪꯈꯥꯏ ꯑꯗꯨꯅ ꯃꯍꯥꯛ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯇꯥꯛꯅꯕ ꯅꯣꯡꯃꯒꯤ ꯃꯇꯝ ꯄꯤꯕꯤꯅꯕ ꯍꯥꯏꯖꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯒꯙꯥ ꯈꯔꯒ ꯄꯤꯕꯤꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯒꯙꯥꯁꯤꯡ ꯑꯗꯨ ꯄꯨꯔꯒ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨ ꯒꯨꯍꯥꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯒꯨꯍꯥꯗꯨꯗ ꯂꯤꯟꯗꯨ ꯂꯩꯇ꯭ꯔꯤꯉꯩꯗ ꯒꯨꯍꯥꯗꯨ ꯇꯧꯊꯣꯛꯇꯨꯅ ꯅꯤꯡꯊꯧ ꯇꯔꯦꯠꯀꯤ ꯁꯅꯥ ꯂꯨꯄꯥꯗꯨ ꯒꯙꯥꯁꯤꯡ ꯑꯗꯨꯗ ꯍꯥꯞꯇꯨꯅ ꯄꯨꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯨ ꯅꯤꯡꯊꯧꯗ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯋꯥꯔꯤ ꯄꯨꯝꯕ ꯅꯤꯡꯊꯧ ꯑꯗꯨꯗ ꯂꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯇꯧ ꯀꯔꯝꯅ ꯔꯥꯖꯀꯨꯃꯥꯔ ꯇꯪꯈꯥꯏ ꯑꯣꯏꯔꯤꯕ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕꯁꯤꯡꯅ ꯃꯉꯣꯟꯗ ꯇꯧꯕꯤꯕ ꯐꯠꯇꯕꯁꯤꯡ ꯑꯗꯨꯒꯤ ꯃꯔꯝꯗꯁꯨ ꯂꯤꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯂꯨꯍꯣꯡꯕꯗꯨ ꯌꯥꯝꯅ ꯆꯥꯎꯅ ꯄꯥꯡꯊꯣꯛꯂꯝꯃꯤ꯫ ꯐꯠꯇꯕ ꯃꯌꯥꯝꯕꯁꯤꯡ ꯑꯗꯨꯁꯨ ꯅꯤꯡꯕ ꯀꯥꯏꯅ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯒꯨꯍꯥꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯈꯣꯏꯒꯤ ꯏꯅꯥꯎ ꯑꯗꯨꯅ ꯒꯨꯍꯥꯁꯤꯗ ꯇꯥꯁꯤꯟꯈꯤꯕꯗꯒꯤ ꯃꯍꯥꯛꯅ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯨ ꯐꯪꯈꯤꯕꯅꯤ꯫ ꯑꯩꯈꯣꯏꯁꯨ ꯒꯨꯍꯥ ꯃꯅꯨꯡꯁꯤꯗꯒꯤ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯨ ꯐꯪꯕ꯭ꯔꯥ ꯌꯦꯡꯉꯨꯁꯤ꯫ ꯃꯗꯨ ꯍꯥꯏꯅꯔꯒ ꯃꯈꯣꯏ ꯒꯨꯍꯥ ꯃꯅꯨꯡꯗꯨꯗ ꯆꯣꯡꯊꯔꯝꯃꯤ꯫ ꯄꯨꯡ ꯈꯔ ꯂꯩꯔꯒ ꯃꯝꯁꯤꯜꯂꯛꯂꯝꯃꯤ꯫ ꯒꯨꯍꯥꯗꯨꯗ ꯂꯩꯕ ꯍꯤꯡꯆꯥꯕ ꯈꯨꯅꯨ ꯑꯃꯗꯤ ꯂꯤꯟꯗꯨ ꯒꯨꯍꯥꯗꯨꯗ ꯄꯨꯟꯅ ꯍꯜꯂꯛꯂꯝꯃꯤ꯫ ꯈꯨꯅꯨ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯍꯨꯔꯥꯟꯕ ꯈꯔ ꯃꯐꯝ ꯑꯁꯤꯗ ꯆꯪꯂꯝꯂꯦ꯫ ꯑꯩꯒꯤ ꯑꯃꯥꯡꯕꯁꯤꯡ ꯑꯗꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯍꯨꯔꯥꯟꯕ ꯂꯩꯕ꯭ꯔꯥ ꯌꯦꯡꯁꯤ꯫ ꯃꯈꯣꯏꯅ ꯀꯣꯏꯔꯩ ꯂꯩꯗꯨꯅ ꯌꯦꯡꯂꯛꯄꯗ ꯔꯥꯖꯀꯨꯃꯥꯔ ꯇꯪꯈꯥꯏ ꯑꯗꯨꯒꯤ ꯃꯌꯥꯝꯕ 6 ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯊꯦꯡꯅꯔꯝꯃꯤ꯫ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯃꯈꯣꯏ 6 ꯑꯗꯨ ꯃꯊꯪ ꯃꯊꯪ ꯆꯥꯊꯣꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯐꯠꯇꯕ ꯃꯌꯥꯝꯕ 6 ꯑꯗꯨꯒꯤ ꯃꯄꯨꯟꯁꯤ ꯂꯣꯏꯈꯤ꯫ ꯑꯗꯨꯒ ꯔꯥꯖꯀꯨꯃꯥꯔ ꯇꯪꯈꯥꯏ ꯑꯗꯨꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯒ ꯃꯍꯥꯛ ꯃꯤ ꯇꯪꯈꯥꯏ ꯑꯣꯏꯖꯔꯕꯁꯨ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯋꯥꯔꯤ ꯑꯁꯤ ꯂꯤꯕꯗ ꯁꯣꯏꯈꯤꯕ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯉꯥꯛꯄꯤꯅꯕ ꯅꯣꯜꯂꯨꯛꯅ ꯍꯥꯏꯖꯔꯤ꯫